betrayal that had been waiting for her. Lepa leitana chatkhiba matamgi khongsatta tauthaki ihul pumnamak. Mairabagi haidoktaba amadi lonna utpa minungshi manba matau kayana laisagi mafamda leiramba chingnaba tapna kokpagum. Magi sunattaba sangsar asida magi oiba kana ama leibagum amukta phaudriba ihul kaya thamoida tattana phaurai. Khwaidagi tamthiba ma hairabadi mafam asina magi hainabi pirakle. Mafam asina mabu yamna nungai halli. Apikpa mikup kayada Mairabaga thengnaba wari saduna leithokpa magi nungaibo oirakle. Ngasidi ayuktu yamna nungai nongi mapai leite chingdolda pairiba adu nattana citadelgi akoibada ihang hangli. Handak marak Mairabana mabu luna tauba matawsida hiram amattada sana ibimagi awaba leikhidre. Ngasisu ayukto Gulmohar manak aduda leplaga pagthaduna leimaida tariba angang balaisingdo khulli. Man adumna leiringe kadaidano machatkadabagi mari thaudorakpa gari adugi anisuba gari du tapna khamle. Khonjelduda yenglakpani adubu Mairaba oirambaduda harauna yengi. Mana yengna nupa adusu kumthaduna manakta changsilakle aduga nakna leptuna hai. Kaidoramino nathanda Laisa makuttagi angang balaisingdo thangatlaga utli. Tu nangi office da thamdoiba yam boring chui lei angang basi mathammadi ngantrik ngandoini ubada. Nupado gyan tare haibagum makoktu nomi mikup khra leiramlaga hairai. Aise khunna machatuna yengludongni khara thengakani nathanda sida famlaga thengla fongairambado tawganu. Wahaiduda nupido pisum khazik suksilli. Thengla phau halaktradi ngairamni. Sahab leitradi citadel se ichikchi. Aigi kana amata leitrabagum phawalli. Aduna nganna haloba. Mairaba khumlakte madugi mahut ngaksamda yeliba khutna lonba ngauruna biskap ado tapna lauthui. Mangda lepliba sana ibimagi nakta khongdu tapna thangsilaklaga pairi biskafto nupidugi ngaksamda tapna yatsin birakle. Mathaudu tongna khonjel tablapna hairami. Fazana leiramu. Sifai singa khanaramganu. Nangi wari me am lisillaga migi thabak silan madusu tawramganu. Ai halakpaga yai faba tharake. Aigi chamber da lao. Mai ti aga wari libige. Haina skap adu yet paloiduna Mairaba masadu lapthokle. Laisana mabu tana duna yenglibadu ui. Una mamaido tapna leithoklaga sordu tapna honthai. Mikup ama leiramlaga chatkadabagi khongdu thangba hokre. Kari marino khanli laisa mabu khangnung nungsirakpagum nungshiba maong utrabaso asumna thamoibu langtakna hanma matau kaya Mairabana toina utpasi mabu haifam khangande. Adubu mana waraurambu pumnamak adudi tapna mangkhibagum sangsar asibuso nungairakle. Masu Mairabana chatkibado ngahaktang yenglamlaga manungda changadabagi mai leirakpani. Adubu Mairaba mana tonggadawriba gari manak aduda chapleplaga khangau kaurai. Sana yamna khanghaudaba amadi nungsiba khonjel aduda sana ibemasu hut leiduna yenglui. Kari hairakadagi ngaina yenglinge Mairaba kaisu natte haibagum makokto nagyet amoktang hairamlaga khanghaudana noklammi. Humlam mamalangso lepkraboi pairamba leichilso mangkraboi yamna thazadaba mityingna Mairababu yengi. Sana ibemagi wakhalda amamamta artha handuna leiba mikup adugi wahaidi General Sahebna nokpa. Wahi paringdu hanjin mathanda wakhalda haizaduna lei. Adubu nupidugi tarang satkhiba mataudo Mairaba amuksu nokmi yenglamlaga gari ki thong hangduna phat tongkhatuna famki. Ngahoraba ibemasana fana kuina gulmohor makhongda phamduna lei.
ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯗꯨ ꯃꯤ ꯏꯁꯤꯛꯇꯛ ꯇꯧꯏ꯫ ꯗ꯭ꯌꯨꯇꯤ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯕꯦꯔꯦꯛꯁꯇ ꯆꯪꯗꯨꯅ ꯄꯣꯊꯥꯅꯈꯤꯕ ꯃꯇꯝ ꯌꯥꯎꯏ꯫ ꯃꯔꯛꯁꯤꯗ ꯃꯤꯠꯁꯨꯗꯥ ꯑꯃꯗꯤ ꯃꯦꯟꯖꯣꯔ ꯑꯅꯤꯅ ꯍꯦꯂꯦꯟꯕꯨ ꯄꯨꯊꯣꯛꯂꯁꯤ ꯍꯥꯏꯅꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯅ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯌꯥꯔꯣꯏ ꯈꯪꯕꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯌꯥꯒꯗꯕ ꯎꯄꯥꯏ ꯊꯤꯗꯨꯅ ꯂꯤꯟꯗꯥꯗ ꯈꯪꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯁꯪꯁꯥꯔꯒꯤ ꯈꯣꯡꯖꯦꯜꯁꯨ ꯈꯔ ꯌꯥꯡꯈꯠꯄꯒꯨꯝ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯅꯃꯛ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯣꯐꯤꯁꯔ ꯈꯨꯗꯤꯡꯃꯛ ꯋꯥꯔ ꯀꯥꯎꯟꯁꯤꯜ ꯍꯣꯜꯗ ꯄꯨꯜꯂꯤ꯫ ꯄꯥꯛꯂꯕ ꯃꯦꯞ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕ ꯌꯥꯎꯗꯕꯅ ꯍꯥꯏ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯀꯃꯥꯟ ꯇꯧꯏ꯫ ꯑꯋꯥꯡ ꯊꯪꯕ ꯂꯝꯕꯤ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯆꯠꯀꯅꯤ꯫ ꯑꯆꯧꯕ ꯂꯝꯕꯤꯁꯤꯃꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯆꯥ ꯑꯁꯤꯗꯤ ꯑꯔꯣꯟꯕꯅꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯈꯪꯕ꯫ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯕꯣर्डर ꯋꯥꯡꯃ ꯂꯥꯟꯒꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯂꯒ ꯕ꯭ꯔꯤꯖꯤꯠꯅ ꯃꯈꯥ ꯇꯥꯏ꯫ ꯃꯦꯟꯖꯣꯔꯒꯤ ꯍꯩ ꯁꯤꯡꯂꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯌꯧꯔꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯆꯦꯟꯐꯝ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯈꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯠꯇ ಮಿꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯜꯍꯜꯂꯣꯏꯗꯕꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯁꯥꯍꯦꯕ꯫ ꯊꯕꯛ ꯑꯁꯤꯕꯨ ꯍꯩꯅ ꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯐꯝ ꯃꯐꯝꯗ ꯄ꯭ꯔꯖꯥ ꯈꯣꯝꯗꯨꯅ ꯏꯔꯥꯡ ꯍꯧꯕ ꯂꯦꯞꯂꯅꯤ꯫ ꯂꯣꯏꯅꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯕ꯭ꯔꯤꯖꯤꯠꯁꯨ ꯌꯥꯅꯤꯡꯂꯗꯨꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯑꯣꯐꯤꯁꯔꯁꯤꯡꯗꯨ ꯃꯥꯒꯤ ꯃꯊꯧ ꯁꯤꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯍꯥꯏ ꯀꯃꯥꯟ ꯑꯗꯨꯗ ꯁꯤꯐꯥꯏ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯔꯣꯜ ꯇꯧꯔꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯆꯠꯅꯒꯗꯕꯒꯤ ꯁꯦꯝ ꯁꯥꯈꯤ꯫ ꯑꯉꯛꯄꯒꯤ ꯐꯖꯕꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯗꯨꯒꯤ ꯐꯖꯕꯗꯣ꯫ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯑꯀꯪꯕ ꯁꯪꯁꯥꯔ ꯑꯃꯒꯨꯝ ꯇꯥꯎꯔꯤ ꯁꯤꯇꯥꯗꯦꯜ ꯍꯤꯛꯊꯔꯛꯄ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗ꯫ ꯉꯥꯏꯔꯝꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯄꯛꯈꯤꯕꯒ ꯁꯅꯥꯏꯕꯦꯝꯃ ꯂꯥꯡꯇꯛꯅꯅ ꯁꯥꯍꯦꯕꯀꯤ ꯆꯦꯝꯕꯔꯒꯤ ꯒꯦꯠꯇ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ꯫ ꯍꯦꯛ ꯆꯪꯐꯝꯒꯤ ꯑꯀꯣꯏꯕꯗ ꯆꯥꯎꯔꯕ ꯖꯥꯝ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯃꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯃꯦꯟ ꯑꯦꯟꯇ꯭ꯔꯥꯟꯁ ꯔꯣꯝꯗ ꯌꯦꯡꯕꯗ ꯉꯛꯁꯝ ꯃꯔꯤꯗꯨꯗꯤ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛꯇ ꯂꯤꯟꯗꯥ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨ ꯁꯤꯐꯥꯏꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯝꯗꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯁꯥꯎꯗꯨꯅꯇ ꯂꯩꯕꯗꯨꯁꯨ ꯃꯥꯟꯗꯦ꯫ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏ, ꯍꯦꯂꯦꯟꯁꯅꯥ ꯅꯪꯕꯨ ꯊꯕꯛ ꯀꯣꯝꯕ꯭ꯔꯥ? ꯁꯅꯥꯏꯕꯦꯝꯃ ꯌꯦꯡꯂꯛꯏ꯫ ꯂꯤꯟꯗꯥ ꯑꯣꯏꯔꯝꯕꯗꯨꯗ ꯁꯨꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯑꯟꯁꯤꯟꯗꯨꯅ ꯈꯨꯝꯃꯤ, ꯀꯣꯝꯗꯨꯅꯕꯨ ꯐꯝꯂꯤꯅꯤ, ꯎꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯁꯨ? ꯂꯤꯟꯗꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯏꯕꯦꯝꯃꯒꯨꯝ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯍꯪꯉꯤ, ꯑꯩꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕ ꯌꯥꯕ꯭ꯔꯥ? ꯁꯥꯍꯦꯕꯀꯤ ꯄꯥꯎꯈꯣꯟꯅꯤ꯫ ꯅꯨꯄꯤꯗꯨ ꯁꯥꯎꯒꯦ ꯇꯧꯔꯝꯕꯗꯨ ꯁꯥꯍꯦꯕꯀꯤ ꯄꯥꯎꯈꯣꯟꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯤꯟꯗꯥ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯈꯥ ꯇꯥꯏ, ꯅꯪꯒꯤ ꯑꯋꯥꯠꯄ ꯌꯥꯝ ꯂꯩꯔꯝꯒꯅꯤ, ꯑꯩꯒ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯣ ꯍꯥꯏꯗꯨꯅꯇ ꯂꯩꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯈꯪꯂꯤꯗꯨꯉꯥꯏ ꯑꯩꯗꯤ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯇꯣꯏꯅ ꯐꯪꯗꯦ꯫ ꯉꯁꯤ ꯍꯥꯡꯂꯤꯉꯩꯁꯤꯗ ꯂꯩꯔꯨꯔꯁꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯋꯥꯠꯄꯕꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ, ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯁꯥꯍꯦꯕꯅ ꯂꯩꯗꯣꯏꯁꯤꯅ? ꯍꯩꯃꯥ, ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯤ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯋꯥꯠꯂꯤ ꯍꯥꯏꯕꯗ ꯂꯩꯐꯝ ꯈꯪꯒꯗꯕ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯥ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯅꯪꯁꯦ ꯃꯥꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯍꯥꯏꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯤꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯍꯦꯂꯦꯟꯁꯅꯥꯒꯤ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯍꯦꯂꯦꯟꯁꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯨꯛꯂꯤ꯫ ꯃꯥꯅ ꯉꯝꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯤꯟꯗꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯁꯥꯍꯦꯕ ꯍꯜꯂꯛꯑꯒ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯈꯣꯟꯊꯤ ꯆꯥꯗꯨꯅ ꯇꯣꯛꯂꯅꯤ꯫ ꯆꯠꯁꯤ ꯍꯦꯂꯦꯟ, ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯅꯨ꯫ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯂꯤꯟꯗꯥꯒ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯅꯤꯡꯗꯕꯅ ꯉꯥꯏꯍꯥꯛꯇꯪꯅꯤ ꯆꯠꯂꯨꯔꯒꯦ ꯈꯟꯅ ꯁꯅꯥꯏꯕꯦꯝꯃ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯤꯟꯗꯥꯒ ꯄꯨꯟꯅ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯂꯦ꯫ ꯍꯥꯟꯅꯅ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯁꯤꯐꯥꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯀꯠꯂꯞ ꯊꯧꯈꯤ ꯂꯤꯟꯗꯥ꯫
ngasisu boygi mama ibema citadel da koirakli mahosana madi macha singduga yanabana mabu laklabadi wakhaldo khara nungaiba kum towi Mitsudagi da changlamlaga chatlagi haina thorakpado Robert Boy anina thindorai Man entrance oiriba gate aduda paring horiba upal singdu yaurakpaga Mother Annie chaplepi Mikup khara yenglamlaga maithong thok honduna nupa ani duda yenglei Yare sidagidi aina thokpa chatlagi sango ngasidi nasana sagi chamber da pathaduna leiro Boy mama gi khutto tapna paisile Masu machagi makuto paisinduna hai Pokpana punsigi mathau oibagum Sigibasu punsigi soiba yadaba thaudangni Sigiba kanagi warunu Chawkraba malang palni Masing thingamdana leiriba sangsar kayada Amuk thengnarakpa haiba ngamdi Ichasa leihoro nakhoiba amuk unakisi Asi hairamlaga nupamcha anidubu changsilaga amamam konsinbirami Ani dusu mataududa amana mobu yingni Makhoina una mama ibemasu gate wang malankre Changlagi haiduna mailerakpaga Robert Paring horiba upal makhong aduda bhap oida yinglui Aduba karigumba amana magi wakhalbu khangchingchingsilakpagum mafam adomda tapna khong thangkre Boy subab amada tung ilakpani Aduba Robert khuning kanglap ningang phamthaduna Numit adugi numidangda Helen Sanana gyan mangduna taramba laymay aduda makhutna tapna nanduna hairei Boy mafam masidani Mana thawai yaudaba asibagum chimbal imumuna Maithongna napu machu oiduna gyan mangduna taramba Wahiduda numit adugi phibam ningsinglaktuna Boy sor sangno hondoklaga makoktu tapna nomi Aduba Robert thamoygi kachil amada Yamna nungaitaba ihul ama phawrakladuna makha tai Angawadi tarani Adubu karigino khangde Numit adudagi hauna Aigi wakhaldagi Helen Sanana Yamna lapkibagum phawalli Inakta nakna leirabaso Mabu uba fangdabagum Aduga mabu uba mikup khuding Manglangum phawi wakhalda Wakhalno oiramgani haiba yai Adubu Robert oiba yaba maram ama hairabadi Nangi thamoina mabu thamoigi mari amadagi lapna thamlage khankiba aduna oiramgani Nang ai amattani oiba yaroi doba nungshiba amada lukluba Oiraroi khangna nungshiba ngamdrabaso Misak aduga amuk hanna lambi amada chatnaba poram amadi yalaroi khanduna leibana Nangna mabu una ningsingbagum phawanmani Robert awaba ningsasor amo hondok lamlaga hagolagle Chummi adungegi nungsibini amadi nungsiba marup amagi machalni khanduna makhoini Helen Sanabo lanba chumba anigi mayokta amadi mairabagi tandigi mayokta leplaga matam leiba khibikta Helen Sanabo awaba pidana bohona zabani maram asina hekta warido makha samthake ningkhibadi leite haukiba khaktabu lining oiduna leibani Robert ki tungi punsida Helen Sanabo nakna loina ki haibagi wakhal amma leite Ani idu changle si haiduna changagle thengsilakpa matam khuding citadel gi asukpa henjillai Maikei marida mainga kaya thanduna so ngasi haiba numit asimade citadel gi mafam amattabu ngalhanba ngamkhidre Use ki khonjelni kari uchekno haibadi khangde umangi manamni karamba upalgi no khangdaba Leirangi leinamni amukta namkhidriba leinam Lumlabo kok aduna haksang kayat pumnamaksu irumlum thahanbagum phawalli haksang na lengba ngamdringi nakongda tabli tai manakta sanariba warido Khurag hangdana leiba saheb ki akan balanmi marakta nakhoibu karamna mafamsi yoraklibanu linda No me Helena chengi honaramba mafam aduda lambi oisarakpani Mafam adudi leibak ani yetnaba mafam oibana yamna naklubadi maike ani gilanmi amatta leite loina na aigi yumgi border manaktani masida sunattana imaibe mamit sudagi mi singna aikhoigi iteng tawbirei
ꯃꯦꯟꯖꯣꯔ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯤꯠꯁꯨꯗꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯅꯤ꯫ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯂꯦꯡꯕ ꯉꯝꯂꯝꯗꯕ ꯂꯥꯏꯖꯒꯤ ꯍꯛꯆꯥꯡ ꯂꯦꯡꯉꯛꯂꯦ꯫ ꯃꯇꯧꯗꯨꯗ ꯃꯦꯟꯖꯣꯔ ꯎꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯇꯍꯥ ꯇꯍꯥ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯈꯠꯅ ꯀꯧꯏ꯫ ꯁꯅꯥ, ꯏꯄꯥꯒꯤ ꯍꯦꯂꯦꯟ ꯁꯅꯥ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯂꯕꯗ ꯁꯅꯥ ꯏꯕꯦꯝꯃ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯉꯛꯂꯦ꯫ ꯂꯩꯔꯝꯃꯤ ꯂꯥꯟꯁꯪꯒꯨꯝꯕ ꯄꯤꯛꯇꯛꯄ ꯁꯪ ꯑꯃꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ꯫ ꯆꯨꯝꯃꯤ, ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯈꯤꯕꯅꯤ꯫ ꯃꯅꯝ ꯑꯗꯨ ꯅꯝꯂꯨꯕꯗꯒꯤ ꯃꯤꯀꯨꯞ ꯐꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯕꯅꯤ ꯂꯥꯏꯖ꯫ ꯊꯧꯑꯣꯡ ꯑꯗꯨ ꯈꯪꯂꯛꯂꯕꯗ ꯃꯃꯤꯠꯇꯨ ꯇꯍꯥ ꯇꯍꯥ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯤꯟꯗꯥ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯧꯒꯠꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯃꯀꯣꯛꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯦꯟꯖꯣꯔꯁꯨ ꯐꯃꯨꯡ ꯃꯆꯤꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯍꯥꯏ, ꯁꯦ, ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯥꯎꯗꯅ ꯊꯝꯕ ꯑꯗꯨꯒ ꯅꯪꯅ ꯂꯩꯈꯤꯕꯗꯨ ꯄꯥꯕꯨꯡꯆꯥꯗꯤ ꯇꯨꯝꯕ ꯌꯥꯗꯦ ꯏꯕꯦꯝꯃ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯥꯟꯊꯔꯛꯏ꯫ ꯈꯨꯠꯁꯥ ꯑꯗꯨ ꯁꯅꯥ ꯏꯕꯦꯝꯃ ꯍꯩꯅꯗꯅ ꯏꯟꯊꯣꯛꯏ꯫ ꯈꯪꯗꯦ ꯃꯍꯥꯛ ꯃꯦꯟꯖꯣꯔꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯩ꯫ ꯉꯛꯅ ꯌꯦꯡꯂꯛꯄ ꯃꯦꯟꯖꯣꯔꯒꯤ ꯃꯤꯠꯌꯦꯡ ꯃꯔꯛꯇ ꯂꯤꯟꯗꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯎꯅꯤꯡꯕꯅ ꯌꯥ ꯆꯤꯛꯁꯤꯟꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯄꯥꯝꯕꯣꯝ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯇꯥꯞꯐꯥꯏ꯫ ꯀꯗꯥꯏꯗꯅꯣ ꯍꯦꯂꯦꯟ? ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯂꯥꯏꯖ ꯁꯥꯎꯔꯛꯇꯦ꯫ ꯃꯥꯒꯤ ꯈꯨꯠ ꯐꯥꯔꯤꯕ ꯂꯤꯟꯗꯥꯒꯤ ꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ꯫ ꯃꯁꯥꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯂꯤꯟꯗꯥꯒꯤ ꯑꯣꯏ ꯊꯪꯕ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯆꯤꯟꯊꯤꯕꯤ! ꯀꯔꯤꯒꯤ ꯃꯤꯅꯝꯕ ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤ? ꯃꯈꯣꯏꯅ ꯆꯠꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯆꯠꯅꯤꯡꯗꯕ ꯃꯐꯝ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯦꯅꯨꯗ ꯇꯠꯇꯅ ꯄꯥꯎ ꯆꯦꯟꯈꯤꯕꯗꯣ ꯅꯪꯅ ꯋꯥ ꯑꯣꯏꯅ ꯂꯧꯗꯗꯨꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯦ꯫ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯁꯥꯌꯠꯅ ꯈꯪꯂꯒ ꯅꯪꯕꯨ ꯍꯤꯡꯅ ꯊꯝꯒꯅꯤ ꯈꯪꯕ꯭ꯔꯥ? ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯂꯤꯟꯗꯥ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯦꯟꯖꯣꯔ ꯂꯩꯕꯅ ꯋꯥ ꯉꯥꯡꯗꯅ ꯃꯃꯤꯠꯇꯃꯛ ꯌꯦꯡꯗꯨꯅ ꯈꯥꯡꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯦꯟꯖꯣꯔ ꯍꯧꯈꯤꯕ ꯀꯥꯎꯔꯤ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯤ ꯈꯟꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯅꯤ ꯄꯥꯏꯗꯨꯅ ꯍꯪꯉꯤ, ꯁꯅꯥ, ꯏꯄꯥꯒꯤ ꯍꯦꯂꯦꯟ ꯁꯅꯥ, ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯊꯩꯗꯨꯅ ꯊꯝꯂꯁꯤ꯫ ꯑꯗꯨꯕꯨ ꯁꯤꯃꯇꯪ ꯈꯨꯝꯃꯨ, ꯅꯤꯡꯊꯧꯒꯤ ꯁ꯭ꯀꯨꯜꯒꯤ ꯗꯤꯒ꯭ꯔꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ? ꯍꯥꯏꯌꯨ ꯍꯦꯂꯦꯟ, ꯆꯦ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ? ꯋꯥꯍꯩꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯇꯥꯐꯝꯁꯨ ꯊꯣꯛꯇꯦ ꯂꯥꯏꯖ꯫ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯑꯗꯨꯒ ꯑꯩ ꯍꯦꯂꯦꯟ ꯁꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯕꯨ ꯍꯦꯂꯦꯟ ꯀꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯟꯖꯣꯔꯒꯤ ꯃꯈꯨꯠ ꯂꯥꯛꯇꯅ ꯀꯟꯊꯣꯛꯂꯝꯃꯒ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯦꯟꯖꯣꯔ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯥꯎꯕꯗꯨ ꯀꯥꯡꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯄꯥꯝꯕꯣꯝ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯪꯉꯤ, ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯍꯦꯂꯦꯟ, ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯇꯩ ꯀꯅꯥꯅ ꯈꯪꯗ꯭ꯔꯕꯁꯨ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯅꯪꯒꯤ ꯇꯣꯡꯖꯕ ꯂꯩꯔꯣꯏ꯫ ꯍꯥꯏꯌꯨ ꯍꯦꯂꯦꯟ, ꯆꯦꯗꯨ ꯀꯗꯥꯏꯗ ꯂꯩ? ꯑꯩ ꯈꯪꯗꯦ, ꯅꯪꯅ ꯍꯥꯠꯂꯕꯁꯨ ꯈꯪꯗꯦ꯫ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯕ ꯋꯥꯅꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯃꯐꯝꯁꯦ ꯑꯩꯒꯤ ꯃꯐꯝ ꯅꯠꯇꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯍꯦꯂꯦꯟꯁꯨ ꯅꯠꯇꯦ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯕꯁꯨ ꯑꯀꯤꯕ ꯑꯃ ꯌꯥꯎꯔꯛꯂꯕ ꯁꯅꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯦꯡꯉꯤ ꯃꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯤꯕ ꯃꯦꯟꯖꯣꯔꯕꯨ꯫ ꯍꯥꯏꯅ ꯃꯦꯟꯖꯣꯔ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯍꯥꯏꯔꯔꯣꯏ ꯂꯦꯞꯂꯕ꯭ꯔꯥ? ꯇꯁꯦꯡꯅ ꯅꯪ ꯆꯦꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯍꯥꯏꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯍꯥꯏꯔꯣꯏ, ꯁꯨꯛꯍꯥꯏ ꯍꯥꯏꯔꯣꯏꯌꯦ꯫ ꯈꯪꯗꯕꯗꯨꯅꯕꯨ ꯍꯥꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯦꯂꯦꯟ ꯁꯅꯥ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯅꯪꯕꯨ ꯍꯩꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯂꯒ ꯃꯦꯟꯖꯣꯔꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯒ ꯊꯣꯡꯖꯜ ꯇꯝꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯦꯟꯖꯣꯔ ꯑꯁꯥꯎꯕꯅ ꯂꯨꯇꯣꯟ ꯌꯧꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯈꯟꯊꯗ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯁꯠꯇꯨꯅ ꯆꯦꯟꯒꯤ ꯍꯣꯠꯅꯔꯤꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯈꯣꯡꯗ ꯆꯞ ꯆꯥꯅ ꯇꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯇ꯭ꯔꯤꯒꯔ ꯑꯗꯨ ꯆꯤꯡꯂꯒ ꯀꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯇꯥꯔꯛꯄ ꯑꯍꯧꯕ ꯅꯣꯡꯃꯩꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯦꯟꯖꯣꯔꯒꯤ ꯈꯨꯠꯁꯥ ꯂꯦꯞꯍꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯈꯔ ꯈꯣꯡꯊꯥꯡ ꯌꯩꯕ ꯃꯈꯩ ꯅꯤꯟꯗꯨꯅ ꯇꯥꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯇꯅ ꯇꯥꯔꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯕꯗ ꯄꯪꯁꯤꯜꯂꯝꯕ ꯋꯥꯈꯜꯒꯤ ꯃꯤꯠ ꯄꯥꯡꯂꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯦꯟꯖꯣꯔ ꯆꯤꯡꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯆꯨꯝꯂꯕꯗꯤ
ꯃꯥꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯅꯕ ꯆꯦꯟꯈꯤꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕ ꯂꯤꯟꯗꯥ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯦꯟꯖꯣꯔꯗ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯪꯁꯤꯜꯂꯛꯀꯅꯨ, ꯑꯗꯨꯒ ꯆꯦꯟꯕꯁꯨ ꯌꯥꯔꯣꯏ, ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ"꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯦꯟꯖꯣꯔ ꯂꯤꯟꯗꯥꯕꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯦꯟꯖꯣꯔ ꯈꯛꯇ ꯅꯠꯇꯅ ꯂꯥꯏꯖꯁꯨ ꯅꯨꯄꯤꯗꯨꯗ ꯉꯛꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯦꯟꯖꯣꯔ ꯑꯉꯛꯄ ꯑꯗꯨ ꯊꯩꯗꯣꯛꯂꯒ ꯃꯥꯒꯤ ꯍꯤꯡꯅꯕ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯥꯏꯖꯕꯨ ꯄꯨꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯍꯤꯡꯂꯕꯗꯤ ꯌꯥꯔꯦ ꯈꯟꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡꯗꯤ ꯇꯞꯅ ꯑꯗꯨꯕꯨ ꯁꯥꯍꯨꯝ ꯅꯥꯏꯅ ꯁꯤꯐꯥꯏꯁꯤꯡꯒꯤ ꯕꯨꯠꯁ ꯃꯈꯣꯜ ꯀꯌꯥꯅ ꯇꯨꯡ ꯏꯟꯗꯨꯅ ꯑꯇꯞꯄ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯒꯝ ꯒꯝ ꯊꯥꯡꯖꯤꯜꯂꯛꯄ ꯁꯥꯍꯦꯕꯀꯤ ꯈꯣꯡꯊꯥꯡꯅ ꯃꯦꯟꯖꯣꯔꯒꯤ ꯂꯝꯕꯤ ꯊꯠꯈꯤ꯫ ꯎꯞꯂꯤꯕ ꯑꯀꯟꯕ ꯇꯨꯄꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯁꯅꯥꯏꯕꯦꯝꯃꯕꯨꯗꯤ ꯌꯦꯡꯕꯤꯔꯝꯗ꯭ꯔꯦ꯫ ꯒꯝ ꯒꯝ ꯆꯪꯁꯤꯜꯂꯒ ꯃꯦꯟꯖꯣꯔꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯁꯥꯍꯦꯕꯀꯤ ꯃꯤꯅꯣꯛꯇꯨꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤꯅ ꯅꯣꯡꯃ, ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯪꯅ ꯍꯨꯔꯥꯟꯕꯗꯨ ꯑꯣꯏꯔꯝꯕꯁꯤꯅꯤ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯛꯁꯤꯜꯂꯤ, ꯃꯥꯅ ꯉꯝꯂꯤ ꯍꯥꯏꯕꯒꯤ ꯂꯦꯟꯅꯕ ꯃꯤꯅꯣꯛ ꯑꯃ꯫ ꯑꯗꯨꯕꯨ ꯃꯦꯟꯖꯣꯔ ꯑꯁꯥꯎꯕꯅ ꯂꯨꯇꯣꯟ ꯌꯧꯈꯤꯗꯨꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯃꯆꯤ ꯂꯦꯡꯒꯦ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯥ ꯁꯤꯔꯕꯁꯨ ꯃꯊꯟꯇ ꯁꯤꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯣꯏꯅꯔꯛꯄ ꯁꯥꯍꯦꯕꯀꯤ ꯁꯤꯄꯥꯍꯤꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒ ꯑꯀꯪꯕ ꯂꯩꯃꯥꯏꯗ ꯏꯔꯣꯏꯕꯒꯨꯝ ꯁꯨꯞꯆꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯎꯞꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯕ ꯃꯦꯟꯖꯣꯔꯕꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯇꯨꯡꯗ ꯇꯞꯅ ꯑꯣꯟꯗꯨꯅ ꯌꯦꯡꯏ꯫ ꯒ꯭ꯔꯣꯍꯣꯟ ꯂꯥꯛꯂꯨꯔꯕ ꯊꯥꯖꯕꯨ ꯇꯞꯅ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯒ ꯑꯉꯧꯕ ꯂꯩꯆꯤꯜꯒꯤ ꯃꯔꯛꯇꯒꯤ ꯂꯤꯠꯊꯣꯛꯇꯨꯅ ꯉꯥꯜꯂꯛꯄ 14ꯅꯤ ꯄꯥꯟꯕ ꯊꯥꯖꯒꯨꯝ ꯑꯉꯛꯄ ꯍꯔꯥꯎꯕ ꯑꯅꯤ ꯄꯨꯟꯅ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯩꯔꯥꯕ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯃꯤꯠꯆꯥꯅꯔꯤꯕꯤ ꯃꯍꯥꯛꯇꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯗꯨꯅ ꯆꯤꯝꯕꯥꯜ ꯑꯅꯤꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯩꯔꯥꯕꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯠꯇꯦ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯅ ꯍꯦꯛ ꯃꯤꯠ ꯄꯥꯡꯂꯛꯄ ꯃꯤꯀꯨꯞꯇ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯈꯤꯕ ꯖꯦꯅꯦꯔꯦꯜ ꯁꯥꯍꯦꯕꯀꯤ ꯃꯤꯠꯌꯦꯡꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯍꯦꯕꯀꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯉꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯦꯟꯖꯣꯔꯗꯨ ꯇꯝꯂꯝꯕ ꯂꯤꯟꯗꯥꯒꯤ ꯅꯣꯡꯃꯩ ꯃꯇꯣꯟꯁꯨ ꯃꯥꯒꯤ ꯃꯀꯣꯛ ꯆꯞ ꯆꯥꯅ ꯇꯝꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯪꯕ ꯃꯤꯑꯣꯏꯕꯒꯨꯝ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯗꯨꯒ ꯊꯥꯖꯗꯅ ꯂꯤꯟꯗꯥꯕꯨ ꯌꯦꯡꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯃꯩꯔꯥꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏ, ꯖꯦꯅꯦꯔꯦꯜ ꯁꯥꯍꯦꯕꯀꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯞꯇ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ, "ꯍꯥꯏꯌꯨ ꯍꯦꯂꯦꯟꯁꯅꯥ, ꯆꯦꯗꯨ ꯀꯗꯥꯏꯗ ꯂꯩ?" ꯃꯤꯀꯨꯞꯁꯤꯗ ꯌꯦꯡꯈꯤꯕ ꯂꯥꯏꯖꯒꯤ ꯃꯤꯠꯌꯦꯡ ꯐꯥꯎꯈꯤꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯔꯛꯇ ꯇꯥꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯅꯝꯊꯥꯛꯀꯤ ꯂꯥꯡ ꯑꯣꯏꯍꯟꯕꯤꯔꯝꯂꯕꯗ ꯋꯥꯔꯧꯕ ꯍꯥꯏꯕ ꯃꯤꯠꯌꯦꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇꯅ ꯂꯥꯏꯖꯅ ꯃꯩꯔꯥꯕꯕꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫